ꯂꯥꯛꯂꯤꯕ ꯖꯨꯂꯥꯏ ꯑꯃꯗꯒꯤ ꯑꯥꯙꯥꯔ authenticated user ꯅꯠꯇꯅ ꯋꯦꯕꯁꯥꯏꯠꯇꯒꯤ ꯔꯦꯜꯋꯦ ꯇꯤꯀꯦꯠ ꯔꯦꯜꯋꯦ ꯇꯠꯀꯥꯜ ꯇꯤꯀꯦꯠ ꯀꯛꯄ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯔꯦꯜꯋꯦ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯔꯦꯜꯋꯦ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯑꯅꯧꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯥꯙꯥꯔ authenticated user ꯅꯠꯇꯅ ꯋꯦꯕꯁꯥꯏꯠꯇꯒꯤ ꯔꯦꯜꯋꯦ ꯇꯠꯀꯥꯜ ꯇꯤꯀꯦꯠ ꯀꯛꯄ ꯂꯥꯛꯂꯤꯕ ꯖꯨꯂꯥꯏ ꯑꯃꯗꯒꯤ ꯌꯥꯍꯜꯂꯔꯣꯏ ꯇꯤꯀꯔ ꯑꯁꯤ ꯀꯛꯅꯕ ꯍꯣꯠꯅꯕꯗ ꯑꯥꯙꯥꯔ ꯕꯦꯖ ꯇꯧꯕ OTP ꯑꯃ ꯂꯥꯛꯂꯤꯕ ꯖꯨꯂꯥꯏ 15ꯗꯒꯤ ꯃꯊꯧ ꯇꯧꯍꯜꯂꯒꯅꯤ Passenger Reservation System PRS ꯇ computerized ꯇꯠꯀꯥꯜ ꯇꯤꯀꯦꯠ ꯑꯃ ꯕꯨꯛ ꯇꯧꯅꯕ ꯇꯧꯕ ꯃꯇꯝꯗ OTP ꯑꯃ ꯃꯔꯤ ꯂꯩꯅꯕ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯗꯨꯗ ꯊꯥꯔꯛꯀꯅꯤ ꯍꯥꯏꯔꯤꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯁꯤ ꯖꯨꯂꯥꯏ 12ꯗꯒꯤ ꯆꯠꯅꯕ ꯍꯧꯔꯒꯅꯤ ꯀꯅꯥꯒꯨꯝꯕ ꯑꯣꯊꯣꯔꯥꯏꯖ ꯑꯦꯖꯦꯟꯠ ꯑꯃꯅ ꯇꯤꯀꯦꯠ ꯔꯤꯖꯔቬꯁꯟ ꯕꯨꯛ ꯇꯧꯒꯦ ꯍꯥꯏꯔꯕꯗꯤ ꯑꯣꯊꯣꯔꯥꯏꯖ ꯇꯧꯔꯕ ꯇꯤꯀꯦꯇꯤꯡ ꯑꯦꯀꯥꯎꯟꯠ ꯑꯃꯠꯇꯅ ꯕꯨꯀꯤꯡꯒꯤ ꯑꯍꯧꯕ ꯅꯨꯃꯤꯠꯀꯤ ꯃꯤꯅꯤꯠ 30 ꯐꯥꯎꯕ ꯕꯨꯛ ꯇꯧꯕ ꯌꯥꯍꯜꯂꯣꯏ ꯃꯔꯨꯑꯣꯏꯅ AC ꯀ꯭ꯂꯥꯁꯀꯤ ꯑꯣꯏꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯌꯨꯛꯀꯤ ꯄꯨꯡ 10:30ꯗꯒꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯒꯅꯤ ꯅꯟ AC ꯀ꯭ꯂꯥꯁꯀꯤ ꯑꯣꯏꯅ ꯑꯌꯨꯛꯀꯤ ꯄꯨꯡ 11ꯗꯒꯤ ꯍꯧꯕ ꯌꯥꯒꯅꯤ ꯍꯥꯏꯔꯤ ꯑꯍꯣꯡꯕ ꯑꯁꯤ ꯇꯠꯀꯥꯜ ꯇꯤꯀꯦꯠ ꯕꯨꯀꯤꯡ ꯇꯧꯕꯗ ꯑꯔꯣꯟ ꯑꯊꯨꯞ ꯑꯃꯠꯇ ꯂꯩꯍꯟꯗꯅꯕ ꯍꯧꯗꯣꯛꯄꯅꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ CRIS ꯑꯃꯗꯤ IRCTC ꯅ ꯖꯣꯅꯔꯦꯜ ꯔꯦꯜꯋꯦꯁꯤꯡ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯗ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝ ꯀꯌꯥ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤ